Nungsi Tamnalai hariba akhoi music video album sigi vocalist female gi ming amta haibiyo. Martina Kom kauzai. Martina se kay lamdagi oibidono. I say Thayong asi Andro kaso nagnare. Dadagi oiba. Masak yam phajaye ubada aduga Thank you. moigi akhoi komgi traditional set lagasu lakpi yam phajai ko. Nasai ai yengjai ni yam chamna phajai yam nasuki de ado Martina gi isai se akhoi gi haibadi isagi longa nattaba akhoi gi maitai gi lon siga ko sumaina isai se saklakpa matamda awaba nungaiba adugi wariya mate matang libiyo. Isai se maitai lon sakpasi nungsu nungai doga isagi lon natabani khajikhtang di wai pronunciation gumba sengdaba kanda miyam laiye do oja singna phajana takpiraga sakpudi sakai namna. ꯑꯗꯨ ꯏꯁꯩꯁꯦ ꯃꯥꯔꯇꯤꯅꯥꯅ ꯃꯩꯇꯩꯒꯤ ꯏꯁꯩ ꯁꯛꯄꯁꯦ ꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯃꯃꯥꯡꯗ ꯁꯛꯈꯤꯕ ꯂꯩꯔꯕ ꯑꯍꯥꯟꯕꯗꯤ ꯑꯣꯏꯗꯦ ꯃꯃꯥꯡꯗ ꯁꯛꯈ꯭ꯔꯦ ꯑꯅꯤ ꯑꯍꯨꯝꯗꯤ ꯃꯃꯥꯡꯗ ꯀꯔꯤ ꯀꯔꯤ ꯏꯁꯩ ꯁꯛꯄꯤꯈ꯭ꯔꯦ ꯑꯩꯒꯤ ꯗ ꯄꯣꯏꯔꯩ ꯊꯣꯛꯆꯣꯝꯅ ꯁꯦꯝꯕꯤꯕ ꯀꯩꯅꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯅꯤ ꯍꯥꯏꯅ ꯑꯃ ꯑꯅꯤ ꯁꯛꯆꯔꯛꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯏꯁꯩꯁꯦ ꯁꯤꯒꯤ ꯅꯨꯡꯁꯤ ꯇꯝꯅꯂꯥꯏꯒꯤ ꯏꯁꯩꯁꯦ ꯃꯥꯔꯇꯤꯅꯥꯅ ꯐꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯣꯇꯤꯁ ꯇꯧꯔꯒ ꯂꯩꯍꯧꯕ ꯑꯗꯨ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯄꯤꯌꯨꯅꯦ ꯃꯪꯂꯥꯟꯂ ꯇꯥꯏꯕꯪꯂ ꯃꯐꯝ ꯈꯪꯗꯕ ꯎꯍꯜꯂꯤ ꯈꯜꯍꯜꯂꯤ ꯅꯪꯒꯤ ꯃꯔꯝꯗ. Thank you ꯁꯤ ꯈꯛ ꯌꯥꯝ ꯐꯖꯩꯌꯦ ꯃꯥꯔꯇꯤꯅꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯃꯥꯔꯇꯤꯅꯥꯁꯦ ꯃꯁꯛꯁꯨ ꯐꯖꯩ ꯈꯣꯟꯖꯦꯜꯁꯨ ꯐꯖꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯑꯌꯤꯡꯕꯤ ꯑꯣꯏꯀꯣ ꯃꯥꯔꯇꯤꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯕ ꯃꯥꯔꯇꯤꯅꯥꯒꯤ ꯏꯁꯩ ꯑꯣꯖꯥꯁꯦ ꯀꯅꯥꯗ ꯍꯥꯟꯅ ꯇꯝꯕꯤꯔꯛꯀꯦ ꯑꯩ ꯑꯣꯖꯥ ꯍꯤꯃꯥꯆꯜ ꯍꯥꯏꯅ ꯑꯃ ꯂꯩꯌꯦ ꯃꯉꯣꯟꯗ ꯇꯝꯃꯛꯑꯦ ꯃꯩꯇꯩ ꯑꯣꯏꯗꯣꯏꯔꯥ ꯃꯩꯇꯩꯅꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯣꯖꯥꯁꯦ ꯆꯔꯥꯡꯄꯥꯠꯇꯒꯤꯅꯦ ꯑꯗꯨꯒ ꯁꯤ ꯃꯣꯏꯔꯥꯡꯈꯣꯝꯗꯁꯨ ꯂꯩꯌꯦ ꯀ꯭ꯂꯥꯁ ꯇꯧꯕꯒꯤ ꯃꯐꯝ ꯑꯅꯤꯗ ꯇꯧꯔꯒ ꯂꯩꯌꯦ ꯑꯣꯖꯥꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯇꯧꯕ ꯆꯠꯂꯤꯕ ꯑꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯈꯔ ꯂꯦꯞꯄꯦ ꯃꯁꯥ ꯉꯝꯗꯕꯒꯤ ꯃꯥꯔꯇꯤꯅꯥꯒꯤ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯣꯏ ꯑꯗꯨ ꯃꯥꯔꯇꯤꯅꯥꯁꯦ ꯑꯗꯨꯝ ꯏꯁꯩ ꯇꯝꯊꯣꯛ ꯇꯝꯁꯤꯟ ꯇꯧꯕ ꯂꯥꯛꯄ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯏꯝꯐꯥꯜꯗ ꯂꯩꯔꯒ ꯇꯧꯕ꯭ꯔꯥ ꯀꯗꯥꯏꯗ ꯂꯩꯔꯒ ꯇꯧꯏ ꯏꯝꯐꯥꯜꯗꯁꯨ ꯂꯩꯌꯦ ꯅꯥꯒꯥꯔꯝꯗ ꯂꯩꯌꯦ ꯑꯩꯒꯤ ꯏꯗꯣꯝꯆꯥꯒꯤꯗ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯂꯩꯌꯦ ꯍꯟꯗꯛꯇꯤ ꯑꯅꯝꯕ ꯌꯨꯝꯗ ꯂꯩꯔꯦ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯌꯨꯝꯗꯒꯤ ꯑꯩꯒꯤ ꯑꯪꯀꯜꯁꯤꯡꯒ ꯄꯨꯟꯅ ꯂꯥꯛꯑꯦ ꯑꯃꯨꯛ ꯆꯠꯂꯦ ꯇꯧꯔꯒ ꯂꯩꯌꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯥꯗ ꯌꯦꯛꯇꯕꯁꯨ ꯑꯣꯏꯕꯤꯌꯨ ꯅꯥꯔꯝꯃꯒꯁꯨ ꯐꯕꯤꯔꯣ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄꯗ ꯅ꯭ꯌꯨ ꯏꯌꯔꯒ ꯃꯔꯤ ꯂꯩꯅꯅ ꯃꯥꯔꯇꯤꯅꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ 360ꯒꯤ ꯁꯥꯏꯠꯇꯒꯤ ꯋꯤꯁ ꯄꯤꯖꯒꯦ ꯃꯥꯔꯇꯤꯅꯥꯒꯤ ꯍꯛꯆꯥꯡ ꯅꯥꯕ ꯉꯝꯗꯕ ꯂꯩꯔꯝꯕꯗꯣ ꯐꯕꯤꯔꯣ ꯑꯗꯨꯒ ꯅꯨꯡꯁꯤ ꯇꯝꯅꯂꯥꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝꯁꯦ ꯔꯤꯂꯤꯁ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯕ ꯈꯪꯅꯕ ꯑꯣꯏꯕꯤꯗꯅ ꯃꯥꯔꯇꯤꯅꯥꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯃꯥꯔꯇꯤꯅꯥ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯂꯩꯁꯟꯕꯤꯔꯛꯑꯣ ꯃꯥꯔꯇꯤꯅꯥꯁꯦ ꯌꯥꯝꯅ ꯆꯝꯅ ꯐꯖꯩꯀꯣ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯥꯔꯇꯤꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ Thank you.